ꯃꯌꯥꯝ ꯉꯁꯤꯁꯦ ꯔꯦꯁꯤꯑꯣ ꯑꯦꯟ ꯄ꯭ꯔꯣꯄꯣꯔꯁꯟꯒꯤ ꯌꯥꯝ ꯂꯥꯏꯕ ꯑꯗꯨꯒꯨꯝꯕ ꯕꯦꯁꯤꯛ ꯑꯣꯏꯕ ꯀꯣꯏꯁꯟ ꯑꯃꯅꯤ ꯌꯦꯡꯁꯤꯀꯣ ꯁꯨꯝ ꯗꯦꯃꯣ ꯑꯣꯏꯅ ꯊꯥꯒꯠꯀꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯐꯨꯜ ꯀ꯭ꯂꯥꯁꯇꯨꯗꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯈꯤꯇꯪ ꯋꯥꯠꯂꯤꯕꯀꯣ ꯑꯗꯨ ꯌꯧꯔꯛꯑ ꯃꯇꯨꯡꯗ ꯐꯖꯅ ꯇꯧꯔꯛꯑꯒꯦ ꯁꯨꯝ ꯗꯦꯃो ꯑꯣꯏꯅ ꯇꯧꯖꯒꯦ ꯇꯧꯕꯅꯦ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯗꯨꯝ ꯗꯦꯃꯣ ꯑꯣꯏꯅ ꯀꯣꯏꯁꯟ ꯑꯃꯅꯤ ꯌꯦꯡꯁꯤꯀꯣ ꯀꯣꯏꯁꯟ ꯅꯝꯕꯔ 1 ꯁꯤꯗ ꯄꯤꯌꯦꯕꯀꯣ ꯕ꯭ꯂꯦꯛ ꯇꯦꯕ꯭ꯂꯦꯠ ꯈꯔ ꯑꯃꯒ ꯋꯥꯏꯠ ꯇꯦꯕ꯭ꯂꯦꯠ ꯈꯔ ꯑꯃꯒ ꯕꯦꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯎꯋꯦꯕ ꯔꯦꯁꯤꯑꯣ ꯀꯌꯥꯗꯅꯣ ꯍꯥꯏꯀꯥꯟꯗ 5:9 ꯗꯅꯦꯕ ꯑꯗꯨꯒ ꯌꯥꯎꯔꯤꯕ ꯋꯥꯏꯠ ꯇꯦꯕ꯭ꯂꯦꯠꯀꯤ ꯃꯁꯤꯡꯁꯤꯅ 450 ꯅꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯕ꯭ꯂꯦꯛ ꯇꯦꯕ꯭ꯂꯦꯠꯀꯤ ꯃꯁꯤꯡꯁꯤ ꯀꯌꯥꯅꯣ ꯍꯪꯕꯅꯤꯀꯣ ꯁꯤꯗꯩꯗ ꯀꯃꯥꯏ ꯍꯣꯠꯀꯅꯤ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏꯒꯤ ꯔꯦꯁꯤꯑꯣꯁꯦ ꯊꯝꯕꯤꯁꯤꯀꯣ ꯕ꯭ꯂꯦꯛ ꯍꯥꯏꯕ ꯑꯃ ꯋꯥꯏꯠ ꯍꯥꯏꯕ ꯑꯃ ꯁꯤꯗ 5 ꯊꯝꯕꯤꯔꯣ ꯁꯤꯗ 9 ꯊꯝꯕꯤꯔꯣ ꯁꯤꯒꯤ 9ꯒꯤ ꯚꯦꯂꯨꯁꯤꯅꯦꯕ 450ꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ 1ꯒꯤ ꯚꯦꯂꯨꯗꯤ ꯀꯌꯥ ꯇꯥꯔꯦ 1 ꯌꯨꯅꯤꯠꯀꯤ ꯚꯦꯂꯨꯁꯦ ꯁꯤ 9 ꯁꯤꯅ ꯁꯤꯗ ꯌꯦꯜꯂꯛ ꯐꯪꯒꯅꯤꯀꯣ ꯑꯗꯨꯗꯤ 50 ꯑꯗꯨꯒ 5ꯒꯤ ꯚꯦꯂꯨꯅꯦꯕ ꯍꯪꯉꯤꯁꯦ ꯑꯗꯨꯗꯤ 50 ꯁꯤꯗ 5ꯅ ꯄꯨꯔꯤꯔꯣ 250 ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯣꯞꯁꯟ ꯅꯝꯕꯔ B is the correct answer ꯀꯣ ꯃꯊꯪ ꯅꯦꯛꯁ ꯀ꯭ꯋꯦꯁꯟ ꯌꯦꯡꯁꯤꯀꯣ ꯅꯦꯛꯁ ꯀ꯭ꯋꯦꯁꯟꯁꯤꯗ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒꯨꯝꯕ ꯑꯦꯃꯥꯎꯟ ꯑꯃ 2002 ꯁꯤꯀꯣ 2002ꯁꯦ A ꯀꯧꯕ ꯑꯃꯒ B ꯀꯧꯕ ꯑꯃꯒ ꯑꯃꯗꯤ C ꯀꯧꯕ ꯅꯨꯄꯥ ꯑꯍꯨꯝꯁꯤꯗꯤ ꯌꯦꯟꯊꯣꯛꯑꯦꯕ ꯔꯦꯁꯤꯑꯣ ꯀꯌꯥꯗ ꯌꯦꯜꯂꯦ ꯍꯥꯏ ꯀꯥꯟꯗ 3:4:6 ꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯦꯃꯥꯎꯟꯁꯤꯗꯩꯗ Bꯒꯤ ꯁꯤꯌꯥꯔꯁꯤ ꯀꯌꯥꯅꯣ ꯍꯪꯕꯅꯦꯕ ꯁꯤꯗ 2002ꯒꯤ ꯚꯦꯂꯨꯁꯦ ꯀꯌꯥꯅꯣ ꯍꯥꯏ ꯀꯥꯟꯗ 6 + 4 + 3 ꯀꯣ ꯍꯥꯏꯗꯤ 13 ꯌꯨꯅꯤꯠꯀꯤ ꯚꯦꯂꯨꯅꯦꯕ ꯁꯤꯁꯦ 13 ꯌꯨꯅꯤꯠꯀꯤ ꯚꯦꯂꯨꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ 1 ꯌꯨꯅꯤꯠꯀꯤ ꯚꯦꯂꯨ ꯄꯨꯊꯣꯛꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ 2002 ꯁꯤꯗ 13 ꯌꯦꯟ ꯇꯥꯔꯦ ꯑꯗꯨꯒ ꯄꯨꯊꯣꯛꯑꯣ ꯍꯥꯏꯁꯤꯅ 4 ꯌꯨꯅꯤꯠꯀꯤ ꯚꯦꯂꯨꯅꯦꯕ ꯑꯇꯩꯗ 4ꯅ ꯄꯨꯔꯤꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯗ ꯀꯛꯑꯣ 13 1 = 13 ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ 7 0 13 5 = 65 5 2 13 4 ꯀꯣ ꯍꯧꯖꯤꯛ ꯀ꯭ꯋꯥꯁꯦꯟꯗ 154 ꯇꯥꯔꯦ ꯑꯗꯨꯒ 4ꯒꯤ ꯚꯦꯂꯨ ꯄꯨꯊꯣꯛꯀꯗꯕꯅꯤꯅ 4ꯅ ꯄꯨꯔꯤꯔꯣ 4 4 = 16 ꯈꯨꯠꯇ 1 carry 4 5 = 20 21 ꯀꯣ 2 carry 4 1 4 5 6 616 ꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯑꯣꯞꯁꯟ ꯅꯝꯕर C ꯀꯣ ꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 3 ꯌꯦꯡꯁꯤ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 3ꯗ ꯍꯥꯏꯁꯦ A ꯒ B ꯒꯒꯤ ꯔꯦꯁꯤꯑꯣꯁꯦ 2:3 ꯅꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛ 5A + 3B = 6A - 2Bꯒꯤ ꯚꯦꯂꯨ ꯄꯨꯊꯣꯛꯍꯪꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯦꯡꯉꯨ 5Aꯒꯤ ꯚꯦꯂꯨꯁꯤ 2 ꯅꯠꯇ꯭ꯔꯣ ꯑꯗꯨꯒ 3ꯒꯤ ꯚꯦꯂꯨꯁꯤꯅ Bꯒꯤ ꯚꯦꯂꯨꯁꯤꯅ 3 ꯅꯤꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯣ ꯑꯗꯨꯒ 6 ꯊꯝꯕꯤꯔꯣ ꯑꯗꯨꯒ Aꯒꯤ ꯚꯦꯂꯨꯁꯦ ꯊꯝꯖꯤꯟꯕꯤꯔꯣ ꯑꯗꯨꯒ 2 × Bꯒꯤ ꯚꯦꯂꯨꯁꯤ ꯀꯌꯥꯅꯣ 3 ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ 5 2 10 + 9 19 ꯀꯣ ꯑꯗꯨꯒ 6 × 2 12 - 3 2 6 12 - 6 6 ꯀꯣ 19:6 ꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯑꯣꯞꯁꯟ ꯅꯝꯕꯔ A ꯀꯣ ꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 4 ꯌꯦꯡꯁꯤ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 4ꯗ ꯍꯥꯏꯁꯦ A ꯒ B ꯒꯒꯤ ꯔꯦꯁꯤꯑꯣꯁꯦ 5:8 ꯅꯦꯕ ꯑꯗꯨꯒ C ꯒ B ꯒꯒꯤ ꯔꯦꯁꯤꯑꯣꯁꯦ 4:3 ꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ABCꯁꯦ ꯁꯤꯒꯤ ꯔꯦꯁꯤꯑꯣ ꯄꯨꯊꯣꯛꯎ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯣꯏꯁꯤ ꯌꯦꯡꯉꯨ A B C ꯁꯨꯃꯥꯏꯅ ꯑꯍꯨꯝꯁꯤ ꯄꯨꯟꯅ ꯏꯕꯤꯔꯣ ꯑꯗꯨꯒ A ꯒ B ꯒꯒꯤ ꯔꯦꯁꯤꯑꯣꯁꯦ ꯍꯥꯟꯅ ꯏꯕꯤꯔꯣꯕꯀꯣ 5:8 ꯑꯗꯨꯒ ꯉꯁꯥꯏꯒꯤ C ꯒ B ꯒꯒꯤ ꯔꯦꯁꯤꯑꯣꯁꯦ ꯉꯁꯥꯏ C ꯒ B ꯒꯒꯤ ꯔꯦꯁꯤꯑꯣꯁꯦ ꯁꯤꯗꯩꯗ ꯈꯔ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯒꯗꯣꯏꯅꯦꯀꯣ ꯍꯥꯏꯗꯤ Bꯒꯤ ꯃꯄꯥꯁꯤꯗ Bꯒꯤ ꯔꯦꯁꯤꯑꯣꯁꯤ ꯏꯒꯗꯣꯏꯅꯦꯕ ꯍꯥꯏꯗꯤ 3 Bꯒꯤꯗꯤ 3 ꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯁꯣꯝꯗ C ꯒ B ꯒ ꯍꯥꯏꯗꯤ ꯋꯤꯠ ꯔꯦꯁꯄꯦꯛ ꯇꯨ Cꯗ ꯍꯥꯏꯔꯒꯗꯤ Bꯒꯤ ꯚꯦꯂꯨꯁꯦ 3 ꯇꯥꯗꯣꯏꯅꯦꯕ ꯑꯗꯨꯒ Cꯒꯤ ꯚꯦꯂꯨꯗꯤ ꯀꯌꯥ ꯇꯥꯗꯣꯏꯅꯣ 4 ꯇꯥꯗꯣꯏꯅꯤꯀꯣ ꯁꯤꯗꯒꯤꯅꯤ ꯌꯥꯝ ꯂꯥꯏꯅ ꯍꯣꯠꯄ ꯌꯥꯗꯣꯏꯁꯤ ꯌꯦꯡꯉꯨꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯥꯟꯁꯤꯗꯩꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯑꯍꯥꯡꯕꯁꯤꯡꯁꯤ ꯊꯝꯖꯤꯟꯁꯤꯀꯣ ꯑꯍꯥꯡꯕꯁꯤꯡꯁꯤ ꯃꯦꯟꯁꯟꯗꯣꯏꯅꯤ ꯀꯃꯥꯏꯅ ꯃꯦꯟꯁꯟꯗꯣꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯍꯥꯡꯕ ꯂꯩ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯍꯦꯛ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯁꯤꯡꯗꯣ ꯃꯦꯟꯁꯟꯒꯗꯣꯏꯅꯦꯕ
ꯍꯥꯏꯗꯤ ꯁꯤꯗꯩꯗ ꯕꯤꯒ ꯁꯤꯒ ꯊꯪꯅꯩꯀꯣ ꯑꯗꯨꯗꯤ ꯕꯤꯒꯤ ꯚꯦꯂꯨ ꯃꯊꯛꯀꯤꯁꯦ 8ꯁꯦ ꯃꯦꯟꯁꯤꯟꯕꯤꯌꯨ ꯁꯣ ꯃꯈꯥꯒꯤꯁꯤꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯍꯥꯡꯕꯁꯤꯒ ꯍꯦꯛ ꯊꯪꯅꯅ ꯂꯩꯔꯤꯁꯤ ꯀꯅꯥꯅꯣ 3ꯅꯤꯀꯣ ꯑꯗꯨ ꯇꯥꯔꯗꯤ 3ꯁꯦ ꯃꯦꯟꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯁꯤꯗ ꯍꯧꯖꯤꯛ ꯄꯨꯔꯤꯕꯤꯔꯣꯀꯣ ꯁꯦ 3 5 15 ꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯛꯊꯠꯅꯕ ꯌꯥꯔꯒꯗꯤ ꯀꯛꯊꯠꯅꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯔꯦꯁꯤꯌꯣ ꯍꯥꯏꯁꯤꯃꯛꯇꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯑꯗꯨꯒꯨꯝꯕ ꯁꯤꯝꯄ꯭ꯂꯦꯁ ꯐꯣꯔꯝ ꯊꯝꯒꯗꯣꯏꯅꯤꯗꯅꯀꯣ 3 24 8 4 32 ꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯣꯞꯁꯟ ꯅꯝꯕꯔ ꯁꯤ ꯇꯥꯔꯦꯀꯣ ꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 5 ꯌꯦꯡꯁꯤ 5 ꯁꯤꯗ ꯍꯥꯏꯔꯤꯁꯦ 3x is equal to 5y is equal to 4x 하이브니고 x, y, z 레시오 부터왕네 시군바 간지데이다 그마이 헛거니 하이 간지데이다 코나 헛부기 모응디 얌 레이고 아두부 얌 라이브 트릭다 하이 따라가디 x 기 밸류자 데이다 영시 is equal to 5y is equal to 4z 데이다 x, y, z 기 밸류자 얌 라이나 부터게 따라가디 시기 x की कोएफिशिएंट है सी यावहंदबिदा साइगी y का z का की कोएफिशिएंट से पुरी नो यदि 5 into 4 को 5 into 4 is 2 अदुगो y की कोएफिशिएंट से यावदबिदा अतोप लेमहौरिबा z की कोएफिशिएंट सिगा x की कोएफिशिएंट है 4 का 3 का से पुरी न रो 4 का 3 का को अदुगो z की पुथोके तारगदी 5 का 3 का पुरी न रो हाइदी मा मसागी कोएफिशिएंट से थममगा है तारेनिको अदु तारगदी यंगसी 20 सिगी 20 तारेको 20 is to 4 3 is 12 दुगा 15 20 is to 12 is to 15 को अदु ऑप्शन नंबर क्या तारे ऑप्शन नंबर सी तारेको दुदे सिगी जे तो पमोंग दे एलसीएम लो होलसु या दुबो आइन हाइबा सिगी मोंग सिने हेना लाइको हाइदी याम तुने याम लाइन होटपि या एलसीएम लो गदी लोंग मेथड तारनी बको अतन क्वेश्चन नंबर 6 यंगसी मसिंग अहुम से मागी रेशियो से 1/2 is to 2/3 is to 3/4 नेबा अदु इतारगदी the difference between the greatest and the smallest number सिगी क्वेश्चन से सोल्व मालिको अयो खंता सी प्रथम क्वेश्चन दे यंगसी को